ngorong ngoma ma thoise tha duni ko ado hojik tha de yenga sa se tha gi sei jimok khan bi ready Thabal Pharaba Ahingda nangna ningamdana kapkhiba 1 2 3 6 1, 2, 3, 6 Huduna Yengliba Mittuna karigi amuk ninghannari Laujakhro eigi thamoise Thamoi huranba nangna Huduna Yengliba Mittuna karigi amuk ninghannari Laujakhro eigi thamoise Thamoi huranba nangna. Thank you. Thank you. Ma'am, madali ang agad sa sabi na ze. Thabal Pharaba Ahingda nangna ningamdana kapkhiba Bichi miraw ko sadraba ahing mamay na jagiba tungay kasunan ay dumito oh tungay kasunan ay dumito Huduna pukhraba thamoise karigi amuk enthokperi Laujakhro eigi thamoise Thamoi huranba nangna Huduna pukhraba thamoise karigi amuk enthokperi eigi michi dunara kapkhiba eigi karanara kainarasu asimatan kaubiganu oh kainarasu asimatan kaubiganu Krishna Thamoigi Krishna say Krishna Thamoigi Krishna Krishna Thamoigi Krishna Krishna Thamoigi Krishna Bubiroibu nangi laikonda Bubiroibu Thamoi laikonda Chuklarone lahi laigi laikada Chuklarone lahi laigi laikada Injarage nattu uje paloi naduna Injarage nattu uje paloi naduna Say Krishna Thamoigi Krishna 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 Thank you so much. Thank you. Mathangi kudong chabada nong ala po muksa ze.